Miking tabiri bapung makpu kurumjari dan yuk nataram nokjari. Sandok cari bathoram asi Impact TV gi entertainment news kaya pagdam pujar liba Mami Mapao ni. Ngasigi mari futaraga mapan rak suba episode sida kari karam Mapao sing pujar liba gi haibadu thamjagi. Yakai rasi Mami Roy haiba moto galoina na Gyanan Beauty Designing Academy gi Face of Gyanan Beauty Designing Academy 2022 pangtok hibi Mapao na aham Mapao na thamjari. Ani sumapawda saknairaba filmmaker Aribam Shamsar Mada Dada Sai Phalki Award PB Naba Film Forum Manipur Yauna Film Personality Kiana Taksila Kibing Mapao. Festival of Traditional Folk Dance Lushin Kibing Mapao na ahum subang pao oina puzirakli. Nung thangan bi amadi ayuki likla haina milton ba nongin sumang lila Artist Association li anaw anigi yaifa thawni pangthok Kibing Mapao ni. Tabung ama chupna chatharak kiba training cum production of Gauralila Lushin Kibing Mapao. Aroy bada district level patriotic songs competition pangthok Kibing Mapao thamjari. So guys, ngasigi ahang Mapao da puzirakli. Manipur film industry bu awang level lamada pukhatpa ngamnabagi pandam galoina na. Yakaya si Mami Roy haiba moto da Gyanan Beauty Designing Academy gi 7th batch ki Face of GBDA 2022 Gari Dalaiba Anti-Theater da pangthok Kibing Mapao miting taminasi. Gyanan Beauty Designing Academy gi 7 batch students singi over Face of GBDA 2022 pangthok re. Face of GBDA 2022 adu Anti-Theater Gari opposite airport da chathakibani. Manipuri film industry bu awang pa thakta pukhatnaba amadi Manipur gi artist singbu midkap thohanaba ki pandam ga loinana yakai rasi Mami Roy haiba moto ga loinana Face of GBDA 2022 pangthokibani. Face of GBDA 2022 gi winner aduda album amadi upcoming movies ki project singda saruk yaba ki khudong chaba singsu piga dauribani. Thauram aduda film gi lamda maming lairaba director amadi producer kayana saruk yaki. Successful singer and actor. Thank you. Mokoina adum irang tholapagi Gyanan Beauty Designing Academy gi Face of GBDA asina state asigi film industry da achauba ahong ama puraktuna Manipur film industry bu awang mathakta thangatpa ngambu oirasanu haibu wafam Mami Mapao gi maikebegi thamjari. Ministry of Culture, Government of India gi senthang makhada Manipur Integrated Cultural Center MICC kairao khunau na sinduna Institute asigi rehearsal hall da numit mangani chupna chatharakiba Festival of Traditional Folk Dance Lushin Kibing Mapao asi amuk miting taminasi. Festival of Traditional Folk Dance Lushin Kre Ministry of Culture, Government of India ki sentang makada Manipur Integrated Culture Center
MICC Kairau Khunona Sinduna Center asigi rehearsal hall da numit mangani chupna chatharakiba Festival of Traditional Folk Dance July Kungani Panda Loishinkrei Festival adu Loishinba numita Manipur Integrated Cultural Center MICC Kairau Khuno ki artist singna thang ta yauna jagoi makhal kaya khudol tamduna miyam da utki Manipur gi ningthiraba tongan makhagi traditional folk dancing festival asina haurakli manaha singda khanganbada achaw mateng am oibata nattana festival asina folk dancing yokhatpada achaw thodang oiragani haiba wafam thamjari film gi lamda chahi yankai hena thabak thoram kya tawdana lakpada nattana International Film Festival kiyada India ke mahut sinduna saruk yabata nattana laibak asigi minchit purakliba saknarba filmmaker Aribam Shyam Sarmada Dada Saheb Phalke Award piduna ikai khumna film thoi haina Film Forum Manipur amadi film personality kiyana taksinnarakpagi Mapao asi amuk meyeng taminasi Saknairaba filmmaker Aribam Shyam Sarma da Dada Saheb Phalke Award piba matik jai haina Film Forum Manipur amadi lamdam asigi masaknairaba film personality kayana hairakli Film Forum Manipur ki chairman Laimayum Surjakanta Sarma na hai India ki oina khwaidigi lemjaningai oiraba awangba thaki film gi lamda piba award amani Manipur gi saknairaba filmmaker Aribam Shyam Sarma na asi yenglaga Dada Saheb Phalke Award matik java filmmaker amani hairakli saknairaba filmmaker Oken Amakcham na hai Aribam Shyam Sarma na chahi yankai hena film gi lam asida thabak tawriba asida tongan ba award kaya fanglakhi badanatana India gi mahut chinduna International Film Festival kaya dasu mingchat purakraba filmmaker amani haina singtharakli Masi mahano phangba Manipur gi phangbane na idi lojide maramdi India gi da phangba yar mi mane haibasi ai hajinin kari gino raga India na Cannes Festival da India gi film maming leraba mayam ama leibisi manung da porpangam da mingsi pabung Aribam Shyam Sarma sina man porki bane masi India gi wena ni Manipur gi natte sumi yamaru ahallama koi mayam gi live na lasari basuma nupa ama masi phobada yamda lemje phamoir basuma Dada Saheb ki award ama honor to bida base akoina yamna kuirabani mase akoina law lakse base andhanakti mayamna pabungsi anju ere aduga my contribution se akoina hangana yengubasu akoina tanba phangor do mayamam leirabanina India gi wena Manipur gi nattabada India gi leiri ba sakthungsida maki phangbam thopase masi phangan biwse se akoi masi haijiningi India ki jai gudin gi pantokna laliba Director of Film Festival na India ke mutta oira national award film section da lifetime achievement haita hai Dada Phalke award mc India ki film dilam da di quite the chaw award ne masi yamna isang thokpa yamna contribution labor ni si Raj Kapoor ningan panjara bada Shashi Kapoor awai like that apai notice stage so apai Bhupendra Hazarika Pangrabani Adobu Sri Aribam Shyam Sarma filmmaker ma 1972 dagi cinema da that of the involvement of the 50 years plus da cinema da katoptana masi baba hoji so film gi lambi da khondari ba misal amani 1981 Cannes film da imari dem award Pangrabani isana 1991 da yamna Manipur gi amusu India gi mai na khra film ki atawna national award future and short documentary da national award tra ma di ta da phangraba adugumba ozani Aribam Shyam Sarma handaki la dokodori ba India gi Dada Phalke award asida songso ijodana Sri Aribam Shyam Sarma da Dada Phalke award pi ba base karim to nok traba mathak to makha da le trabani haiba wafam ji wakalo lasi film forum ni magidi ai fondusere Film Forum Manipur amadi film personality kya gi aning ba asi mangfauna duna saknaraba filmmaker
Aribam Sham Sarmada Dada Saifa ki award pibiduna ikai khumnabirakpa oirasanu haina Mami Pao gi maikayda gisu thawni jari. Matang suwaida yamna tiama break amutang logjage khongla yang hanjarake Impact TV bu miyang taduna lebiu. Welcome back adong na miing tabir ba si Impact TV de sandok chariba Mami Mapao gi marifutara gamapan rak suba episode ni break ki matungda puzirek liba Mapao asina nongin shumang lila Artist Association gi lila kangbu na puthokadaba ano bulila ani nong thangan bi amadi ayuki likla haini minthon ba lila ani asigi yaifathoni thoram pangthokibing Mapao miing kaminasi Nongin Sumang Lila Artist Association gi nong na putokadaba sumang kumhay nong thangan bi amadi ayuki likla haina mingthon ba lila ani gi yaifathoni thoram pangthokre yaifathoni thoram adu kangapam lekaida pangthokibani lila ani asibu lamjing lamtakliba langthabal Rovindro na phongdorakibagi matung inna nong thangan bi hairiba lila asi miyamda hana khudol tamnanaba thorang tauri hairakli lila ani asida nupagi shaktamda Tomba, Ibomcha, Bhumeshwar, Niranjan, Ken, Boris, Sagar amadi nupi gi saktamdana Rovindro Langthabal, Heramoti Thongram amadi ngan ba yauri. Scripsi miyamda miyamgi sebagi damak koina ahan bamakda koi paina na ba koi miyam hanara ba matungda onare asida miyamgi sebase koi mapung thana na ba yam unity oi ba wasam mapun thude pangam da badongna ai koi khachi khachi thorak phang khangna waja guru masak khangna ai koi ase loinaraga sumangri la se miyamgi sebada mapung thaba miyamgi seba mapung thana tobungamba Nongin Shumang Lila Artist Association gi lila ani mag khurau chaki thang amata yaudana athuba matamda lila ani nong thangan bi amadi ayuki lila haina minthon ba se miyam de khudol tamba ngambo oirasunu haina Mami Mapao gi maike dagi su thawni chari Ministry of Culture Government of India gi senthang makhada Research Center for Traditional Folk Music Utlo Awang Laikai na sinduna Utlo Awang Laikai Community Hall da thabum ama chupna chatharakhiba training cum production of Gaura Lila Roshin Kibaga loinana aroi bunumita miyam na Gaura Lila khudol tam Kibaga Mapao asi amuk mayang taminasi Thabu mama chupna chatharakiba training cum production of Gaura Lila Loishan Kibaga loinana miyam da Gaura Lila utkre Thabu mama chupna chatharakiba training cum production adu Ministry of Culture Government of India gi Center Makada Research Center for Traditional Folk Music Utlo Awang Laikai na sinduna Utlo Awang Laikai gi Community Hall da chathakivani Aroiba numita O Kunjeshwari na direction viba Gaura Lila utki loina na Manipur State Kala Academy na Youth Talent Award pirakraba Ais Santi Kumar amadi Ais Dal Baibusu Center asina achamba khudol piduna pukning thogatki
ꯑꯩꯈꯣꯏꯕꯨꯁꯨ ꯑꯗꯨꯃꯛ ꯉꯁꯤ ꯏꯟꯚꯥꯏꯠ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯒꯗꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯗꯤ ꯀꯜꯆꯔꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯁꯣꯞ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ एपिसोड असिगी अरोइबा पाउ ओइना थमजरिबा असिना लाखलिबा पैट्रियट्स डे अमदी लैबाक असिगी इंडिपेंडेंस डे के मरी लेनना डायरेक्टरेट ऑफ यूनिवर्सिटी एंड हायर एजुकेशन की मिटिंग मखादा डीएम कॉलेज ऑफ टीचर एजुकेशन इम्फाल सिंधुना इम्फाल वेस्ट डिस्ट्रिक्ट की मनुंग चन्न लैरिबा कॉलेज सिंगी ओइबा डिस्ट्रिक्ट लेवल पैट्रियट सॉन्ग कॉम्पिटिशन पांगथोखिबेनि मपाउ District level patriotic song competition the DM College of Teachers Education DMCTE Imphal na makok takre Directorate of University and Higher Education ki meeting makada DM College of Teachers Education Imphal na sinduna Imphal West District ki manung chana laiba College sing oiba district level patriotic song competition July 13 ta pangthokre competition aduda DM College of Teachers Education DMCTE Imphal na ahanba Government Hindi Teachers Training College na anishuba amadi Oriental College na ahum suba taki District level patriot song competition asida makok mathang taraklaba singi mafamda Mami Mapao maikidagi a big congratulations haibu wafam thamjari. And that's all we have in this episode. Mathang episode anong Mapao kya galonin amulak chige. Until then, keep watching Impact TV. Bye bye.